Sangeet Natak Academy New Delhi Game Media Makada Repertory of Waree Leeba Manipur Head Office Khurai Saitabi Lerek Nasinduna Narrative Art Waree Leeba Festival Mangasi Khurai Sajor Laikai Dalaiba Khurai Kala Bidya Bhavan ge Auditorium da Pangthokhre Nomangi Bangtharak ba Waree Leeba ge Masatpu Kanduna Thambadage Amadi Madubu Thambagi Pandam da Pangthokiba Waree Leeba Festival Aduda Manipur ge Tuan District Home dage Lakiba Waree Leeba Artist Home na Saru Yaduna Mahabharat ki Yadu Grehe Sasang Mai Thabage Matangda Serial 9 Waree Leki Ngasi Loshin Bagi Thoramda Khurai Nandai Bam Laikai Gram Panchayat ki ex Pradhan Yumnam Setra Repertory of Waree Leeba Manipur ki President Khomdram Surendra Amadi Khurai Kala Bidya Bhavan ki President R.K. Narjitna Sarugya ki Thorom Maduga Mari Lenena Yumnam Setra na Haikivada Mami Samsilak Laba Waree Leeba Art Asi Yokatpada Repertory of Waree Leeba Manipur na Lauriba Thodangbu Thagat Pafongdok e Hojik Oriba Manipur ki tangdole tadaba piba masida ahalaman kyada Waree liduna ngaihaktang oribasu awaba pothaba yaba thorang si paikat haningbage apambasu phongdoke Artsi hena sogatana khoi culture oina puthokana khoi iramdam ilai kai sidagi aphaba Waree liba samkana helasu puthokpiyo habo apam thamjage loina na festival sinataba Ifuruk Khurai sidagi mukhi gadorabagi mami samjinlaknaba dugumba Waree se aisoga mapangzage amadi langi jaitheng hongdana thambangna dana laiba ilai kaisigi ahal oilaba ipa saklaba ima saklabi jem saklabi singdasu Waree se barak barakta adum hamadi wakhan thambangna toi saruk tahanba phagadra haba igo wakhan laijai laitna sidakta mayam manau mama sagapa madam se masidakta